Miss Waldam Ming Tabiribisumbu Yimnam Anuradha Devine Konono Krumzadi. Hause Maruiba Pauda Cancer Nabagi Changasi Nupin Pataki Yamne Hele Haina Babina Group of Companies Ki Chairman cum Manager Dr. Tangzam Dublin Pondokre. World Trip Day 2023 Ge Thoram Deputy Commissioner Coxinge Office Da Ngasipang Thokre. Imphal West District Ki Samusang Santibuda Nona Saba Ice Plant Unit Ama Ngasi Sanga Kre. Loinana Bharat Rashtriya Samiti Ki Merep Kotha Prabhakar Reddy Vote Ki Campaign Chatlingaida Surina Thinbadigi Sole. House of Pausan Episode Manipur cervical cancer Yamanaramba Ado House breast cancer Namhotsan Cray cancer Ki incident Asi North East Ki Una Yengba Matamda Manipuri Yamna Wangbadi Oidri Haina Babina Group of Companies Ki Chairman cum Managing Director Dr. Thangsam Dublin Pondokre. All Manipur Working Journalists Union Amjugi Chayi Amachumna Pangtokadariba Golden Jubilee Ki Saruka Amma Oina Ngasi Babina Specialty Hospital Nga Kusamna Duna Nupi Pongi Khagdagi Oiba Breast Cancer Awareness Amasung Screening Camp Ama Ngasi Porampat Leba Babina Diagnostic Center Da Pangtopagi Tauranga Madilenana Magna High Notice da Cancer Kwaidagi Nabasi Mijaramna Oiri Cancer Nabagi Changasi Nupina Nupadagi Yamne Hele Research Ki Matungina India da Mioi Kuntra Kudingi Mioi Amadi Mahaki Punsida Cancer Nagani Haina Report Pangi Research Ki Matungina India da Cancer Nabagi Chang Aduki Mate Wanghalakle Cancer Incidents Hotpa Matamda breast cancer na Jada Taranito does make the reti breast cancer na oiduna Makotale Aduga lungs cancer na Jada Taranito does make ani oiduna Anishubadalay. Breast cancer is a quite common oiba cancer makalamani aduna Asigumba cancer makalasi Yamna Maru Oina Lobatabani Hainasu Pongdoki. Early detection. Then the conventional control early stage the control many of the cancers are curable. CD messages representing it. Right now, the awareness comes awareness later definitely the conscious awareness early detection to early detection to curable working awareness program. Globally, it's breast cancer awareness in the month of October. October month is known as Breast Cancer Awareness Month. Ngasigi Taramadda All Manipur Working Journalists Union Ki President Bijoy Kasing Tabam American Oncology Institute Ke Dr. Singh Amadi Nupi Journalist Ke Asu Sarvyaki Cancer Habalina Ase Nganna Khangdo Haurabadi Phanba Ngami Habase Miam Punna Khaminase Haina Karkinos Healthcare Manipur Ki Director ZS Monang Themna Phongdokre State NCT Division National Health Mission Manipur and District NCT Shell District Health Mission Society Imphal West Karkinos Healthcare Manipur Khwairambam Nupi Kaital Simpam Amadi Saktam Kanba Lop Amadi Khwairambam Nupi Kaital Sangar Chakatpa Lopka Punna Khusamna Dunanga Se Khwairambam Kaithenda No one should face breast cancer alone haiba thimdas that level breast cancer awareness ke thoramda sarugyara duna mahangna hai breast cancer ase lisangani kuntra phawgi manungda nupi nipan leibada nupi ama breast cancer na nabayana lady haina akhang ai isingi data da phongdarakliba asida aikhoi maru aina nupi oibisingna yamna section bagi matam oire nupi oibisingna masada apomba ama leide haina thamjin bigano Hairiba apomba adu karino khangdoknaba Dr. Tanapiu breast cancer khuding nganna khangdo horabadi mapung phana phanba ngami hairiba ase prajamiam da awareness piba haibase su yamna maru oi aikhoi chap amana punna khangmina duna cancer fight toba mathau dai haiki hayeng lagi October thabudi loy bisi loy har ga breast cancer da per ngang ga na pe jaga jaga da te ke so cancer gi man le amal lai am prostate man cancer is whole gi man nyam de ya pe na will continue to fight media gi ojagi chhatra singhi adagi authority driver gi resource driver gi minister gi public ki pajagi sarkar gi puna mana fight on rabi abe cancer si han han masung ngani sin masung ngani haira asi haira ne ang tawni
Ngasigi tharamba aduda TH Kiran Kumar, Deputy Commissioner Imphal West, Dr. and Hemant Kumar, Additional Director Planning, Directorate of Health Services Manipur, Dr. Y Premchand, Joint Director Planning, Directorate of Health Services Manipur, State Nodal Officer and PNCD, KSI Santi Devi, President Kodambam Nupi Kaitel, Dr. L. Zoy Kumar Singh, Chief Medical Officer, Imphal West Amadi Kodambam Kaitian, Nupi Singsu Saduvyaki. Central Amadi State ki Security Force na Sanjan Lok Amadi, Ising Tambi Singh Takta Saba Bunker Daruk Tugai ki Bagai, Iroinana, Kusu Kulai Kya Pagat Pangamle, Ngasi IGP John Wanda Amadi, DIG Ransom Wangi Pagdang Makada, Imphal West District Police, 18 Assam Rifle, 16 Assam Rifle, 22 Assam Rifle, 6 IRB Amadi CRPF ke Apun Bakanguna Thiba Humbagi Operation Satabada, Sanjil Loki, Jingtakta Sarampa Bunker Mari Amadi, Ising Tembi, Singtakta Saramba Bunker Ani Tugaki Bagalona Nakosakulai Kya Haibadi, .22 Rifle Ama, 9mm Pistol Ani Atopa Pistol Ama, SMG Karwal Ama, Rifle Ama, AK-47 Ge Hangwasal Kuntra Mari, Grant ADWP, MK1 Taruka, Loinana, Detonator Taru, 36 IE Grenade Taramari, Tube Launcher Taramanga, SD Cotties, Taruk, Mortar Cell Ama, .22 Gi, Ahangba Magazine Ama, 9mm Ge Magazine Ani Pistol Ge Magazine Ama, SMG Karwal Ge Magazine Ama, Ahangba, Ensas Magazine Ani, SLR Ge Magazine Ama Pagake. Pagalaba Pulam Singh Makataba Tabuk Jatanaba, Sagolmang Police Station da Sinakre Haide. Directorate of Small Savings Finance Department Government of Manipur Amasung District Administration Kaksing Anina Puna Kusamnaduna World Trip Day 2023 ge Tharamba Amanga Deputy Commissioner Kaksing ge Office Complex da Pangthokre. Tharamba Dada Somoji Salam Deputy Commissioner Kaksing na Athoiba Miktung Rupachandra Thodam Chief Manager SBI Kaksing Branch na Tharamapu Amasung Lightrum Desmani Sub Postmaster Kaksing Office Amadi Rajendra Kar Nongthomba Director Directorate of Small Savings Manipur Anina Akanaba Mitung Sing Oina Sarugyaki Athoiba Mitung Oina Sarugyaki ba Dise Kaksing Somoji Salamna Mahaki Warol Pireduna Hai Aikhoyasi Shell Ligna Seasonaba Amasung Cell Tungsin Bagi Hainabi Tamba Asi Iwad Wad Badana Tawi Aikhoge Tungi Isa Isuk Singadamakta Santuk Sindona Tambagi Hainabe Asitamba Matau Yamna Tai. Aikhoina Oiroidabada Thazaba Thamduna Matong Marampa Kangdabida Sendoi Chauna Pi Haiduna Ponji Skemba Sanariba Singda Thamsinai Maduna Maram Moiraga Sendoi Chauna Pangbadi Lairadana Acho Asoba Selefauba Mangnaba Aikhoina Thengnariba Asini. Aikhoina Karamba Mapamda Send Thamsilaka Sentuk Singadage Haiba Ado Munna Kangtong Minaba Matatai. Post Office ta Lengake Makada Ladyba Bank Singda Sel Tungsinduna Aihakta Natana Atopa Mio Singda Sulon Pina Amaga Punna Kana Minad Bagi Tabaklom na Mai on Sinsi Pondoki. Adu money economy is a pretty good consideration. Money economy part consumer society so many consumer goods mobile Ngasigi Tharongi Manung Chana Aikhoina Kamduna Sel Tungsanggadage Haibige Warol Sangya Wasobinar Ama Tharongi Mitunglen Singna Pungdoki Bagal Loinana Technical Session da Technical and Account Opening Session on National Savings Scheme and the Postal Life Insurance Highway Hidamda Department of Post Manipur Division and the Directorate of Small Savings Manipur Amasung IPPBK Official Singna Wangangduna Miambo Wakaltanaki. District Hospital Sanana Bagidamata Santa Langana Lupa Crore Yankai Humdoi does make a humanga sanction the Wita Clubinina Tatarani Pange Madunda
chahi ani Yaudabida Saba Luishinaba, Honagani Haina Kaksang Assembly Constituency MLA Mayanglamam Rabishana Pundarakle. Ngasi District Hospital Kaksange Campasta Sankat Sagaliba, Tabak Tauram Singh, Saladuna, MLA Ramishona Hai, Manipulenga Chief Minister NBN Amasung Hala and Family Welfare Minister Dr. Sabaranjangi Mayang Makada, Kana Honaduna District Hospital Saba Haunanaba, Lamge finalized, Tawaki Tabak, Ayamba Luishilakle, COVID ki Matamdagi. COVID Narakpada, Season Nanaba, Sakiba COVID Hospital, Chief Minister, and Birena, Sangabi Kre. Masi Tabaka Hawa Yananaba, Mapangi Miamna, Season Nanaba, Toilet Block, Amadi, Ade Award Abakara Asesu, Atuba Madamda, Loishinaba Honari. Mapamat Pamda CHR funding Makada Manipulanga ke Planning Department, Sabiba. Pamong Taramanga Leba Integrated Care Unit ICU Su Tabak Tawahaure Kaksinka Amadi Kaksinge Akoibada Ladiba Miamna ICU Ki Matautaba Anabalak Pamadamda ICU Laitabak Dege Wana Impal Tabna Chatana Honaramba Adu Karamakai de Kohan Mangam Lagane District Hospital Kaksinge CMO Dr. Singh Amasung Staff Singha Loinana Kana Hunaminatuna Manipur Lenga Chief Minister Amadi Halan Family Welfare Minister Ga Tathokta Santaunaduna Jahikara Asake Manungda Matiksaba District Hospital Ama Tambakaloinana Ana Layengilamda Achoba Mapama Ama Oinabasu Kana Honazaragani Hainasu MLA Mayanglamam Rameshona Pundaraki. Husik Loshilakle, Masia Tuba Matamda Koi Hona Batavagani Aduga Loinana, Yam Nuaibamana, Akoyi. Mafam da CSR funding in Makada Amadi Planning Department, Government of Manipur, PV Raga Semiba, 15 bedded ICUZ, Hosi Akoi operational over Hore, District Hospital team Mamadi, Kashing Hospitals, the Manung the Lava teams in a Kana Honorakan, Yamna, Vibrain, or Namasi operational, or Badugimatata, Haiba District Hospitals is Sahi Tatara Dipan, Sahi Ani, your Pata Wasi Manunda Savalo and Akanda. Kaksing nasi health tourism gi hub oiba amadi anayek yangphamgi achoba Manipur gi center ma oina na koi kana hona jage haiba mafamji prajagi mafamda thamjari. Thank you. World Cookies so Intellectual Council na Thadurakiba Cherol Aduna Lamda Masaki Miamda Yamna Mi Baiba Poliba Saki Matakta Lengana Akanba Action Lokapi Hana Yutom Manipur Yomna Dabi Daurakle. Ngarang numidang sengzamay gi mapama amada pangtopa pamisanga unabada YouTube Manipur gi wanganglui emana hai YouTube Manipur na patsoida hojak tolibay iranga sage matangda miyangmi mipamba ama pangthong naba honabada lenga ke athingba lei haiduna Law Enforcement Agency Police laktuna athingba piduna law lei haiba mek sengna utki adubu lenga ki Chief Secretary amadi Commissioner Home na Social Media amada leibak kaibaya Miamda Mipaiba Wapam Singi Pongdok Tanaba Athingba Lady Bani Adubo World Cookie Joe Intellectual Council na Thadurakliba Wapamasina Lamdam Asake Miamda Mipaiba Oihele Masida Hausak Pawa Karigidamakta Action Lokat Pidabano Makogi Matakta Kari Action Logadaribano Maramasina Miam Kangna Makogi Matakta Lokapam Topa Lo Amalai Haina Youth of Manipur da Utkiba Adugumna Manipur Tugaigane Haina Thorakliba Kangbusing Asidas Utpiu. Karigumba Lengak Asina Makogi Matakta Exon Lokat Piraktaba Taragati Haidipa Muyushinga Asagi Matakta Miamga Pulaga Tabak Chatharak Lagani Miam Su Sem Sabiu. Youth of Manipur na Miam Pulaga Changsinaba Honarakpada Miam Nasu Initiative Low Piraktaba Taragati Youth of Manipur na Lamda Masida Landloide Bis Lady Haina. Lauraka Youth Singi Bisan Chakotharange Matangda Lan Asana Marampo Oiraka Panduna Lerakliba Asigi Mike Romda Sangsalakane Pondoke Manipur Miyamna Masigi Matangs the Kariguma initiative Lobiraktavat Taragadi Yudo Manipur Nasu Manipurda Akogi Peace Lady Haina Lojaraga La Loriana Lojarakanda Yudo Manipurna Levashigi Irang Silveshanava Honavada Akogi Nahasing Punjalakanda Manipurgi Nahasing Punjalakanda Zataram Tabak Toramashidagi Letuakanda Akoi Bijal Lom Doina Yutchi Amaga Maga Koi Punjaliva Aduga Yutki Bijal Lom da Kai Togadaga Nahasing Sigi Lambi Rom Doina Zatarakani Haidana Gamen Amadi Manipurgi Miyamda Akogi Yudo Manipurgi Maikadigi Nolona Tanjari
Miamna nga lebeda lupa mga tara ki mamal ahong bathiribane haiduna kari poyande yawbage haiba khangdaba mapalamda ki pusalapa nga lebage hainabi ama thamliba ase thadoklasi madugi mahod lamdam asida isana puthok saba nga gi pothok oina sijinapada henba mieng thamlase haina manipur ge chairman su odiba mayang Impal Assembly Constituency ge MLA ke Robindro na phongdokre wafamase lenga ke Fishery Department ki PMMSY scheme ge santang makada Impal West District ke Samuchsang Santipuda Nauna Saba as Plant Unit Sangabagi Tharam da haikibane Fisheries ge Director is Balkrishna amadi Joint Director o Jibalata yauna pangthokpa Sangabagi Tharam maduda Robindro na makatara duna Manipuda ngami singna Matamga chunaba makalge nga yokpagi technical kaya season harapa asina lamdam asida nga gi pothok hena pothok pangamle COVID-19 gi matamna mapalamdage nga pusalaktrabasu aikhoi gi pothok khaktana aikhoi chabakuna jakhe adubo COVID loikraba matungda miyamna hongba nga thiribane haiduna mapalamdagi pusalakpa kari poyanda iyawi khangdabida nga da amukhanna mieng changlapa ase aphabanate asumna mapalamdagi pusalapa nga charubadagi khudong thiba mayona kiba mioi kya lekre aduna aikhoigi nga ki pothokta oina mieng thamlasi loinana ngasi hangliba ice plant unit asina magai asunggi mioi kya da thabak pibagi matata ngami singda su chauna kanaba kya piragane amaromda lengangna thabak phangdabada Miyoi singbo thabak pinaba bank singe khuthangdagi loan ta biraga loan ge sampam pa adu lana seasonaraga loan singane khangdaba yawriba asisu tawbiganu masina bank singna miyam da thamlamba thajaba adu manglapa taragade thamoi singna thabak tawjaba miyoi kya da su traitheng phangane haina mahna makhata ki ahlo wari subiga wakugi मेरे ये पूरे के साथ तो सुना था तो तुम निकल तो सुना कोई भी तो हमारे कहाँ पे यार चिंता तो भी ना आई भी मेरे को कोई भी यार मेरे चिंता तो अब तो खातो ना चाहिए कोई सपोर्ट कर देगा होता नहीं तो मीवे भी इधर की भी चाहिए मार मत तुम भी ओपन है और किसी भी जने कोई उनसे भी जने तो once again I would like to thank Handa kaisam part konzeng hazari lekaida Numidangda numai kapage thokdokta nupi ama yauna mioi manga son kiba thokdokta janaba mastermind haiba Manohar Mayambari Sharma kona wayan chatharaba matung numit taramangani kaisum sangda thamnaba khangangkhre haukiba numit kharani ki mamangdagi mahaki matakta case pal torokpadagi ngasi pawba police custody da leraklaba matung Inform Police Station ge case asige matangda IO oidipa Sub Inspector M Adban Kop Singna Kota prayer Matarake prayer aduda maru aina palibadi police custody da leadingada interrogation sataba matamda barisarmana pongdorakpagi matungina point mari mangage pistol ama magazine ani kapayariba maru kun normal license amade amuba machugi registration number yaudaba bolero ama phagapangamke masidasun natana Thaudoktuda sijanapa four-wheeler ama two-wheeler ani amadi atai khuchokalai khara phagatpa watli maku makatana wahang pahong taubada atai kana yawbage haiba takthu haibiyate nongmai kapage thaudoka aduda 90 mm ge tokneng amadi .45 ke ahangba cartridge sink phangkhibani 9 mm ge pistol recover tawbangamdri Taudoka asida mastermind oiribasi mahangna kudima khangani maramasina numit taramangani kaisum sangda thamduna hena kanba wahang pahong tawna bahajake tawadabu kota masamak puthokpada kudong sadaba leigadaba miyam hupsilakadaba amadi mahang masage safety oina nabagidamata video conferencing ge kuthangda kota puthokpa yahanbiu loinana ngasi dagi tharaga November ge tang taram doi phawba numit taramangani kaisum sangda thambada ayaba PPO haiba wafam thamke kona nakal animake wafam munataraba matungda bari sarma bo kaisum sangda numit taramangani thamba yabage rai adu takibani haire ngarang numidang pung dipam khairom taba matamda Impal District ke manung chanba mayang Impal
Thongkongda sakangdaba khulai paiba miyo kharana phaduna purakpa miyoi amagi oi thangba makhongda nongmai kapsandona solaba matungda mafam adumangtada hundoktuna thanamle hairi sakangdaba miyoi singna nongmai kaptuna sohan khraba nupa adugi maming takhelambam lokhon chahi 38 apokpa lekhidraba takhelambam manglen kawi Imphal East ki Idinbung Police Station ki manung channa leiba Chanam Sandrok maning lekai dagini miyoi ase nomaina kablaga hundol ambadagi lambi chappasingna thengnarakpadagi Mayang Imphal Police ta pau pibadagi Police ke kanguna lokhalaga Mayang Imphal Primary Health Center da pokatuna laikana ke pauge source amake matungina nomaina kabla limba miyoi ase mahaki lekai da leiba mahaki mari matagi nupi masa amada phamlambada chenai haire Haukiba migi tang ahumdagi thokiba kangluki irang na maramba oidaga lanjinarakduna Bisnupur district e tongan ba rally camp singda leidiba awawa taraba nupi singbo santhok laina hingba yana nabage pandamda district administration Bisnupur na Women's Income Generation Center WIGC Thaubalga punna khusamnaduna tha ahum chathagadaba buyback policy training program ba ama ngase Bisnupur district ke maibam Chingning da leiba swada homda Bisnupur gi DCL Brikam na hodokre Tharong amari leinana tailoring ge center ama DC Bisnupur L Brikam na ribon kaltuna hangdoke anwegi oina khangalaba beneficiary kunda training as piba hauke training singna ahanba oina kauna na sawa file cover kauna ge money bag amadi kauna fiber amadi Uchal manana semba mont piloso DC Bisnupur L Brikamna launched okay WIGC na sawa file cover amadi monsu DCL Brikamda kudol okay Tharanga marilena na chief guest oikiba Bisnupur ge deputy commissioner L Brikamna haikibada rally camp ta leidiba nupi singda training pibana wakhal ge awapa polumsu kohan mangamlagani beneficiary sing asina bothokliba Polam Kodimak yon bangamnaba district administration Bisnupur su kana honagani training ase loba musingna bank tagi loan lauduna mahakaktana makhatana sentok leina hingba yagani long lasting income generate taunaba honasi district administration ge site ge full support tawgani problem ama hek leibada haibida o mateng soitana pangani haikibaga loinana housing lauro pantha yorapa asida longmi singna law lokpada akiba leitanaba army sing thamlaga law loknaba kana honari hazen su DC Brikamna makhatana phondokhi women and children silamuna ayus women and children women da mu pregnant women da mu lactating mothers sida focus to when yam hairambo adi angangi chana thanaba angangi diet angangi kilo sida focus to when hairambo aduna masigi tanja se akoigi iche indira to biri bise masi yamna tanja chai na ai adumana thanni Tauramasiba preside Tokiba Women's Income Generation Center ge founder secretary national and international award oinam Indira Devina MS TV ga akhana na unabada hai WIGC na nupi singbo santok laina hingba yanaba kana honaduna lagli training ase ahan bagi ona beneficiary kun khanglaka tawsabani tha hom loiraga beneficiary kun amo khangatuna training pigani beneficiary sing asina pothokliba polam sing ase mayamna leibiu beneficiary sing asina training loiraga certificate piraga loire haina khanbiganu makhatana sentok lainaba honagadabani Pothokliba polam singa asige marketing tawpham thigani district administration Bisnupur na ngasige training program ase pangthongnaba honabada mateng pangbira pagidamak thagatpa phongdokchari haiduna mahaki lamhoriba punsi ase Bisnupur district ta angamba mateng pangani haiki bayar thinanabagi haibadi isam samna ngasi media da phangbiba paw tabi besina beneficiary kunjigi manungda beneficiary amagi pot leibiraga makoidugi market tawbige haitaragadi product adu adopt tawbirabani haina beneficiary adu adopt tawbirabani haina khallaga magi mamingda koina donor oina lauthokani asigumba scheme asi ekoi continuously sathajagani haidana yamda thamjari
ngasi Salin Digital Mini Studio da Salin Digital ge taratrok suba Foundation Day Manipur ge oiriba phibam na maram oiduna achamba tharongaluna na pangthokre tharamadu da Panjabam Lanerji Singh Chairman Salin Digital Thiam Somen Singh PRO Bahujana Sahitya Academy Manipur amadi Khetripayam Zam Singh FPO Salin Digital na phabakelating oike tharamga mari leinana Panjabam Lanerji Singh na haikibada housing Manipur da tholiba kangloke lanta asigi warishin da purakpa state amadi central government na ngamdribasi thamoisong na nuaite ngasi phawda thokiba lanta asigi matangda Salin Digital ge maikidagi India ge MP Minister MLN Jingba the 25 ge makada memorandum bisembele kre ngasi phawwa Salin Digital na hingbangam libasi Manipur miyam na pungning thogap pibadagi ngamjabani makatana su miyam ge damakta thabak tharam kya pangthongna bahuna jagani haike National Pension Scheme NPS Muthatuna All is Pension Scheme OPS Hingalhan Biu Haiba Asina Maru Aiba Dimata Oiduna Lebak Asige Kono New Delhi Ramlila Maidandage Parliament House da Nabemage Tanka Humda State Kea de Lakpa Government Employees Singna Chekadariba Mas Rally Asida Sarug Yarunaba Jirabam District Oina Mioi Kulumdona Saba Tempa Amanangasi Ayopum Nipa Makai Taba Madamda Jiribamgi Irabota Complex Tage Manipur Government Services Federation Jiribam Branch President and Soroja Singana Lam Thakre Mioi Kulumdona Saba Tempa Asi MCSF Jiribam Branch Advisor Chinga Kamp Dhirendra Singna Lutingani Ngasi Lamthabaga Mari Ledana MGSF Jiribam Branch President and Soroja Singana Haikibada Ngasi Jiribam District Oina Mioi Kulumdona Sabat Timba Ama Nabemagi Tanka Humda Delige Ramlila Medanda Mioi Lakiana Sarugyaduna Chakadariba Mas Rally Asida Saru Yanaba Lamthazabani Ngachi Chaliba member sing asi Soidangam Dana Amadi Mai Pangna Mas Rally da Saruk Yaruraba Matung Halapa Oirasano Haina Isorge Mapamda Thamnizari Haina Pondoke Ningsang Bayai All India State Government Employees Federation AISGEF Amadi Confederation of Central Government Services CCGS Anigi Lamsak Makada Nabemagi Tanka Omda Lebakasigi State Amadi Central Government Employees Lake Henbana Sarugyaduna Delege Ramlila Medandage Parliament House Power Kongsad Ama Sangsangadariba Delhi Chaloge Kongsad Asida Manipur Government Higher Secondary Lecturers Welfare Association Manipur Government Services Federation Manipur State Pensions Union Amadi Manipur Secretariat Services Association ge delegate Chamaram Nasaruya Gadori Mass Rally Asage Maru Eba Dipan Singdi Lebaka Sage Pensioner Amasung Employee Singda Nipan Suba Pay Commission to PPU Hangliba Employee Singe Pam Mention Bio Housing Lebak Asida Chanariba National Pension Scheme NPS ke Mahuta Haniki Ariba All Pension Scheme OPS Sanahan Bio Chahi Ama Makai ke area Singh Yauna Central Government na Chana Hambagum DARDA Singh Pangan Bio Tabak Dege Potharaba Singh Benefit Singh Pithok Bio Hibernating Ba Demand Singh Tanduna Early Asi Chakadoribani Academic of the Martial Arts Assamna a special training come well grading certificate course ke Tharamba Ama Barak Valley Senior Secondary School Banskandida Pangthokre Tharamadada Rajakumar Rai President Academy of the Martial Arts Assam and the President Kasar District Pancake Select Association Ait Ibungobi Sinha Zanen Secretary come Examiner Academy of the Martial Arts Assam and Zanen Secretary Kasar District Wusu Association Ait Kunjasana Singha President Kasar District Wusu Association K Ravi Kumar Singha Joint Secretary Academy of the Martial Arts Assam and Kasar District Wusu Association Zamir Ahmad Chaudhary Administrator Nachungba Musing the Panke Tarunga Mari Lenana Sanarishanda Bell Sing Pidana Punitogake Bell Sing Asida Black Bell First Dan Senior Sanarui Bari
Brown bell sanaroi nipan, blue bell sanaroi ahum amasung yellow bell sanaroi tara yauri. Thoram loisalakpada makal makage martial arts ke oiba demonstrations utki. Ngasi yupung taramatoi taba matamda Bahadur Gramda leiba oina manitonge sangaida apun manupi lop amade Assam Manipuri marapaibi apun balop ampalge apun mami amapang thokre mifam maduda apun manupi luke President Thangzam Amolana mifam mapu ampalge President Ima Benny Mishrana athoba mitungland amade TS Prabha Minakumari M Shamola Thangzam President President Maipa Lifestyle Strategic Advisor Ampal L. Churamani K. H. Kuber K. Birojit M. Krishna Mohan Chengba Sangnaraba Miyo Kiana Metunglen Oina Saruyaki Ngasigi Mipamna Maripo Mari Suba Nupilan Tauramba Pangtopage Matangda Yamnakumna Kananainaki Apunba Nupi Lupki Maike Degi Mapungpana Sawakani Haina Waremnaki Amasung Haukiba Migi Tanka Omdagi Manipurda Jataragliba Kangloba Anigi Landa Tawai Katkraba Singbu Ikai Kumnaba Amadi Athoba Singi Tawai Miren Singa Aduna Laram Lenda English China Lerona Bagitamata Minute and 2 minute Leptana Awa Pondoki College level the Chanaba Horakraba NEP 2020 Asi Athuba Matamda School level the shoe Chananaba Horakataba Asigi Yenglaka Kosemna Manipurgi Tokandongamba District Singda Leba School Singda NEP 2020 ke Matangda Awareness Program Sing Paksanna Paktung Naba Honari Haina Kosemvi Chairman T Ozena Pondokre Wabomasi Infalwas District ke Hiang Thangda Leba Sand Stephen High Secondary School da Pangtopa Chahi Asige Kosemna Loba Class 12 ke examination da Maipa Kraba Skunasige Mahiroi Shungbu Opage Tharamda Haikibani Skunasige Teachers Day ge Tharonga Punna Pangtoki Bataraba Aduda Kosengli Secretary Biren Special Commando Uniki OC Vivekananda Social Worker W Bullet Amadi School Asage Secretary P Premchandra Yauna Maru Eba Myogan Asarugaki Taramaduda Chairman Ozena Makataradana Malingi Oina House Education System da Lagliba Ahombake Asana Maramo Eraga Manipur Amadi India da so Ahombake Lagle Maru Aina India da NEP 2020 ge Makhada School Amade College ge Education da Lagliba Ahoba Asige Manung Channa Manipur da so House College level da NEP 2020 ge Makhada Lairik Tamba Hore Aduba Matamda School level da so Ahomba Asi Laglagadi Adubo Lakadariba Ahomba Asi Mahiroi Amadi Oza Singda Hana Kanghobadi Mathautai Maram Asidege Kosemna Chaye Asige April Tha Ahanba Oina NEP 2020 ke matangda awareness ama pangtopa haukre awareness adu district ataida hauramdaida handagi kangluke irang asana maram oiraga lepkhibadi adubo hausati irang ase khara nemtharakpa asegi yanglaka makhatana tathanaba khanari haiki new national education policy sida textbook symbol hoikre textbook dokre Adulona Hoji class 10 another 12 house 2024 the Soidana Puthorani High. Other Koida Sungang Kandra education policies Karino. Masi Sungang Kandra Koi Sanabasulan, Gani Haidana, I have a Mamzona Namasi awareness program, Sinjabani, Adubu Madu, Nam Gidre, Things who tell Koi Soidana Pantok Saragani. Other I am Namzing. Madamsana Women's Diplomat Association Naransanagi Secretary Ge Thogrambe Chanabampo Ombe Nandrani Laymana Masaki Anaba Amane Kankangodana Lakidabada Naransaina the Ladyba Madapai Bisina Waba Punta Pakalunana Mapogi Lekuna Innocent Layuna Bagidamata Layshu Katpagitaramama Pangtokre Housing Manipurda Tengnariba land asida mahiroi abadi nahakyagi punsida temsang narakpa ase punna lanthengna bage pandamda salaicha mapari momom koba naha amadi mahiroi singtage oiba platform pa amangase Uttar Sanglenda saphongkhrei hiramasiga mari leinana Uttar Sanglenda ngase pangthokiba pawgi miphampa amada salaicha mapari momomge spokesperson Martin Dongbram na hai
Azo asang singda thazaba leiraktaba maramna nahasengka amadi hiram khudingmaki mahiroi singna yeknaba singdake iraiba kananaba lanthengnanaba semsare thokliba landa asi loidriba phawba ngasi saphumliba platform ba asina lanthengnagani lan loiba numita aponbage platform po iriba ase dissolve tawgani iraiba ka ase kananaba damaga mahiroi amadi naha khudimangna nongmaijing numit khudingi sari wasakadariba asida naha khudimangna sari yabiu haiki aduna maram asi na oiduna akoina isamakna koi lanthingna bahana koi naha singsina koi sem sabalo jare hana hajari akoi aduga si makha tar koi na nomaijin khudingi asuguna koi sari wasakuna lamdam si kidamakta lanthingna gani haiduna koi sari wasak jabagi tanjasi thamjagani isi naw singna akoi gi iraiba kan si yawning lawgadi koi yawbiduna nomaijin khudingi sari wasakuna akoina aduga nongna semliba koigi sumaina safongli basakta masiga loinana koi lanthingna ba koi sem sare amadi sem chana koi lanchang na koina sem sa jabalo Mikhal pangthokadaba Telangana da board khomlinga da merit ama thangna thengkhrei thodok adu Telangana ge Duba constituency da Bharat Rashtriya Samiti BRS ke official mirep kotha Pravaka Redina Surampalli village da campaign chathringai da thokibani Meda ke sitting MP su oiriba Pravaka Reddy ke manakta Rasu Koba miyoi amana sangsilaga surina thingkibani Sakhawda solaba MP adubu party ge kadar singna question duna thamlaga Rasu bo phudatke Gazwet government hospital da puduna Pravaka bo line chathari Jai yauna phudalaba Rasu BRS ke kadar kharana khambadagi phuwatolaga Lokent police station ke Karimaram dagi Razuna etek adu sathakibano haibagi maram khangdri mahaki ID dagi mahak social media channel amada thabak tawbani haiba khangle hairi thodok adigi matangda chief minister ke Chandrasekhar Rauna kana yaning daba phongdoke amadi thodok adu KCR party da sathabai eteka amane amadi asegumba thodok asi miyamna su condemn tawgadabani haiki Bangalore ki Birbhadra Nagar manakta ngasi bus Nipurum maina chakre fire engine singna mai ado mutanaba honaki mai ado matokanamda kadaidagi chakpa horokibano khangba ngamdri short circuit na maramba oiraga mai chakpage maramba oiramgani haina chingnari thaudokuna aso open yawbagi paudi leite hairi amaramda ngarang numidang wairam Howrah Chennai line ke Andhra Pradesh ke Bijayana Garam district ta train ani thengaina bagi thaudokta miyoi tarahumdoi shire thaudoga adu Palasa passenger train na tapthana thoringai khangawdana Rayagada passenger train na maningdagi thomjilakibani thomjinba aduda Palasa passenger ge cost ahum Rayagada passenger ge cost tamthina sujinduna sokibani Asokpa Singh Visakhapatnam pa amasung Bijaya Garam gi hospital singda pudana laikanari thaudogaduda miyoi yangkhairom asopan nangki Andhra Pradesh ke chief minister Jagana Mohan Reddy na hospital na chatunanga si Asokpa Singh aduga unakre hairi Russia ki airport amabu anti-Israel riot ki damag tingzan bahaibasi lebak manungi thabak tharam da khut tingzan bane haina Russia na haiki Kremlin ge wangangloi Dmitry Peskov na haiki bada Makarskala ge airport Israel dage plant amathung labage ikoikuidana anti-Israel protester chame hemana airport thingzina bahona ke miyoi humphudi phazan krai airport aduda sathaki bathong adu Russia ge manungi thabakta mapandage khud thingzinduna apanba pibane haike thaudo aduge matangda Russian President Vladimir Putin na defense minister amadi spy chief yauna mahagi top advisor singaloina na meeting amatokrai Midandi is the Toliba Togdona Russian society butugaina ba West na Silapatawani Haina Dmitry Peskov na Makatana Haiki Russian state media Izvestia Amati Artina Thadropa Chironda Protester Singh Aduna Randweda Chungsalaki Miyoi Amadi Russian Red Wings company ge plant aduki wing da kakaki Angang Singh Hapasingh ge Mapam Dagestan da leite haiba poster paike Allah Akbar haibisu lauke Hauzik aroibada maroiba pau amone pijari
Cancer nabagi changa sinupi sing nupadagi yamna heli haina Babina Group of Companies ki Chairman Camp Managing Director Dr. Thangsam Dabli na phongdokre. World Trip Day 2023 ki thoram Deputy Commissioner Kaksa ke office tang kasi pangthokre. Imphal West District ki Samosang Santipoda Nauna Saba Ice Plant Unit amang asi sangakre. लोइनना भारत राष्ट्रीय समिति की मिरेप कोथा प्रभाकर रेड्डी बोर्ड के कैंपेन चलिंगदा सुरिन थिमबदे की सोगलै इमेज पाउदाम ngasi gide matang se daloi chare meng tabiri bising ba amuka na khurumjai